ऑनलाइन मणिपुर यूट्यूब चैनल सिबिंग मैम पुनम अमुक हन्ना तराम नोक्सरी हानबदा यामना मरुइबा पाव अमा अपडेट थमजगे ngarang numidang pung 8 rom tarakpa adwaida masakangdaba miyosingna moirang police station konba community health center moirang gi main road moirang college gate ki manakta miyoy ama mukhungdu nongmaina kablam liba miyoy adugi maming nongthongbam James Zit Elias Somorjit chahi nipugumdoi apokpa en mega kawi hairi mahak naurem thong basmati lekai degini mahak oi thangba mukhungda kablam bani mahak CSC moirang the first aid pirba matung de Imphal gi hospital amada pukhatki hairi aduga mathangi update asina sakhangdabasingna kom nupa ama phakre ngasi ayuk pung 10:35 rom tarakpada langon tarungda leiba masagi chahi ni puhumdoi rom suraba kom nupa ama masakhangdaba me hum laklaga phaduna pukhre hairi kom nupa adugi maming sarto thong thang ni puhumdoi sure mahak kaksing lomdagi laklaga langol tarungga tainaba ngaikan long khulda lairakhibani mahaki imung manunggi miyosing nadi mahak putek ta kaidna thu matamda thodok piro haina appeal torokli adu moinamak thodok asigi matangda lampen police na case ama lokatuna mahaki khungul liba hokre hairi go mathangi update asna maitai kunithoi lanjene duna moregi AR kem da lairi kangluk ki irang da moregi miyoy kya me ahum dagi hoduna Myanmar da sangja phamloduna tha ahum rom lairuraba matung security force na amadi state nainga ki miding makada moreda leiba Assam Rifles KLP kem manungda miyoy kya leirakhibani mafam adu da leiramba maitai ayam bahukiba tha khara asida Imphal amadi tampaki mafam kaya da purakhrabani adubu lemhauri miyoy kuni thoidi atumbi masagum awaba kaya mayok naduna ngasi phabo kem asida thambiri mari leinaba Assam Rifles ki officer kaya SDA ADC da makoi bisu tampakta ki puthokpinaba haijabada leingakna ayaba pirakte haiduna hojik phawbo moregi Assam Rifles kem da awaba kaya ga loinana leiri hojik mafam adu da leiri basing ayam banupi ngakta oibana lukokpada len tabaga chap manaba phibam amada leiri chana thaknaba ningthina pibidaba tumnaba phiron ama phawbo pibidaba na leiri anayek yorokpada su hidak langthak pibinaba haijabada phawba amata pibidana atonba jat amadi atombigi machagum thamli hiramasigi matangda mafam adu da leirba miyoy amana pawmising da phongdoropagi matung inna makhoigi awaba asi manipuri lengak yaunaba amadi makhoibusu mafam adu dagi athu matam da lawthokpinaba khanghalakli aduga mathangi update asti lan horupodagi hospital da layeng liba ipuroibagi drip satok laga chenba hawrobada lambi thalambadagi hospital gi ka amada solon chillaga ahing ama lotki me ahum du Surasanpur romda rally satli haibadagi cycle gi oinadi bantauki kuki singdi phone paina banina loina khanglamgani aikhoidi khangkhide numitugi nungthin pung 2 rom tarakpada dukan thong hangba yarani haibadagi hanglaga amuk hangki adubu mahausagumna dukan thong lolam laga yumda halakpada ipuroiba naduna leirambadagi cycle gi hospital amada imaga aigana pukhatki hospital amada imaga aigana pukhali hospital yauraga drip kappa hauki adubu numdang weram yausalakpada government gi loisang ama mai thare haibadagi pautaki phibam aduda irang kansilaktuna hospital da leibadu khudong thigani chatlo hairakpadagi ipuroibasu matang asi yauroklabade drip yanbana yaroi haiduna drip satoklaga china naba honaki haina thangkhan paida lerakhibi wakapam bembem na phongdorakli hajik sajiba jail manakta hangniba relief camp da lerakli bi mahakna makhata na hai aihakti thangna faida poktuna chaurakpani isagi chahi kuntraga ni thui sure hiyum palabasu thangna faida imagi manakta adumuk leirakhi ichanupa amaga nupi amaga leire makhoibu yoknabagi damakta thangana faida dukan phamduna leirakhibani me ahum da lan taurakani haibadi sukhan khankide adubu uipuroibabu hospital da pukhatuna layengba haurakpada irang kansilakpadagi drip satoklaga chenaba honakibani ikawda suyum mai thare haiba pautaki adubu thawai hingnaba chengadaba lambita kuki pakhang macha mayam mayai ka bachinjak chasilaga leibana kari thoklam gadabe khan thaba ngamkide hospital gi miyosing nasu aikoi hospital dagi thokpada khudong thigani haidei yumdana apokpa ipa icha ani inaw nupi leisabi amaga lehauribani phibam adudagi kaplamba drip satoklaga phaijup amu insandore imaga ipuroibaga aikoi ahum turen mapan lomda samlaga yum yaunaba chatnaba honaki isa singi manak phawbudangdi yauge khanki adubu lambi loinamak thachimduna laikhibdagi chatpa yakide aikoina thorakpa ubada kuki singna makhoigi marul londuna hanglaki aidi cycle da poktuna chawrakhibani makhoigi lon khangi maram asina mitai lon khumlurbadis chensil lakpasu yai khanbadagi makhoi marunda khumki adudagi makhoina hallo
चंगलो हैरखी फिल्म अदुदगी चटपा हौरदुना हॉस्पिटल दा अमुक हलकलगा डॉक्टर ना चटकदबा लंबी लोइना थिंजिनख्रे तुरेलोमदा चटपासु याद्रे हॉस्पिटल गी का अमदा इखोइबु लोटपीदुना सोलोन सिलगा थंबियु हाइजबदगी थंबिकी अदु फावुदा पुकनिंग वखल लैताखिदे कुकी सिंगना करी तौरुगदगे खंदुना लैखी थोंनाउदगी मपानदा ngang saknariba sing tabada isa sing unaba phanglaroidra khanki imasu aisu kapminaki makoina ngang nakhiba singi manungda mitei hatlo haiba ngaktani nungyai matung pung taragani thoi makhai dagina amma tarakpa adwaida hospital gi miyoi singna thong hangduktuna nakhoi sida laiba yararoi maram aduna ambulance ta thinbirage herakhi ambulance ta siren khongduna thinbiraklaga yum phawbudi yauki yum yaurubasu mobile phone gi network na singbasu amata phangdabadagi isa singna kadai kadai da laikhrabano hangpham laikhide aikoina yum yaudringai da isa sing dis chen ba horamle adubu irap laptana thangnabagi yum amada lairambadagi aikoisu chensinduna laikhi me ahumgi ahingduda yamna wana khangki mathangi numit me mari ki ayukta khulda kangsi yamna khinglakhi aduga mitai commando sing khulsida changlak kadawre maram asuna mayum mayum da leibanu pasing ching mathakta ka khatlo amasung chinglom da chingkhatlo haina makhoigi maronda laurakhi apokpo ipasu diabetes patient ni imasu accident tawrubadagi makhutta yot phumbanina fi set pa fawba ngamdabani adubu ipuroiba isa sing apokpa ipa yawna kuki sing